ꯆꯠꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯀꯥꯎꯊꯣꯛꯇꯨꯅ ꯃꯍꯥꯎ ꯆꯥꯛꯈꯣꯝ ꯑꯃꯒꯤ ꯀꯔꯤꯒꯤ ꯊꯗꯠꯂꯤ ꯅꯨꯡꯁꯤ ꯂꯪꯂꯥ ꯅꯨꯡꯁꯤ ꯈꯪꯗꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯃꯔꯥꯜꯂ ꯑꯣꯏꯔꯨꯕ ꯂꯥꯏꯕꯛ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯅꯥꯏ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯣꯛꯅ ꯊꯩꯗꯨꯅ ꯀꯔꯤꯒꯤ ꯄꯨꯔꯤ ꯅꯍꯥꯛꯅ ꯈꯝꯅꯨꯡ ꯂꯩꯀꯣꯜꯂꯣ ꯅꯨꯡꯁꯤ ꯈꯪꯗꯕ ꯅꯨꯡꯁꯤ ꯃꯔꯨ ꯍꯨꯜꯍꯟꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯅꯨꯡꯁꯤ ꯈꯨꯟꯅꯥꯏꯗ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯈꯪꯗꯅ ꯊꯗꯠꯄꯗꯤ ꯍꯦ ꯋꯥꯈꯜ ꯂꯝꯍꯦꯟꯕ ꯈꯜꯂꯨꯅꯨ ꯌꯥꯗꯦ ꯃꯤꯑꯣꯏꯕ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯉꯤ ꯈꯜꯂꯤ ꯋꯥꯈꯜ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯧꯔꯛꯂꯕꯣꯏꯗ ꯃꯍꯧꯁꯥꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ ꯀꯥꯎꯔꯕ꯭ꯔꯥ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄꯒ ꯄ꯭ꯔꯤꯌꯥꯔꯗꯔꯁꯤꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯕꯗ ꯂꯩꯀꯥꯏꯗꯨꯗ ꯄꯨꯝꯂꯥꯡ ꯂꯥꯡꯏ ꯈꯔ ꯑꯃꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯄꯤꯗꯨꯅꯁꯨ ꯈꯪꯍꯜꯂꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯌꯥꯝꯗꯤ ꯑꯉꯛꯄ ꯑꯃꯅꯗꯤ ꯊꯜꯂꯔꯦ ꯅꯨꯄꯤ ꯑꯃꯕꯨ ꯃꯌꯨꯝꯗꯒꯤ ꯐꯥꯈ꯭ꯔꯒ ꯃꯇꯨꯡ ꯍꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯂꯪꯊꯣꯛꯇꯨꯅ ꯊꯅꯝꯕ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯕꯒꯨꯝ ꯇꯥꯛꯄꯒꯨꯝꯅꯗꯤ ꯇꯧꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯣꯏꯅ ꯂꯦꯞꯇꯨꯅ ꯌꯦꯡꯅꯔꯤ ꯃꯍꯩ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯠꯁꯨ ꯐꯣꯡꯗꯣꯛꯅꯔꯤ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯂꯩꯀꯥꯏꯁꯤ ꯂꯩꯀꯥꯏ ꯑꯃ ꯑꯣꯏꯅ ꯇꯧꯔꯦꯀꯣ ꯈꯪꯗꯦ ꯂꯩꯕꯒꯥꯁꯦ ꯑꯁꯨꯝ ꯀꯤꯔꯛꯇꯧꯔꯦ ꯉꯁꯤ ꯊꯣꯛꯂꯤꯕꯁꯦ ꯑꯩꯈꯣꯏ ꯅꯣꯏꯗꯁꯨ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯁꯤ ꯇꯟꯖꯥꯗꯨꯗ ꯄꯨꯂꯤꯁꯀꯤ ꯖꯤꯞꯁꯤꯗꯨꯁꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯃꯐꯝ ꯑꯗꯥꯏꯗ ꯈꯥꯝꯗꯨꯅ ꯃꯔꯤ ꯀꯨꯝꯊꯅꯔꯛꯂꯝꯃꯤ ꯃꯔꯛꯇꯨꯗꯒꯤ ꯑꯣꯁꯤꯅꯣꯕꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯨꯞꯊꯅ ꯌꯦꯡꯉꯤ ꯁꯦꯀꯦꯟ ꯈꯔꯗꯤ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯣꯁꯤꯅꯣꯕꯤꯅ ꯍꯥꯏꯔꯛꯏ ꯁꯦ ꯅꯣꯏ ꯈꯔ ꯇꯧꯔꯒ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯒꯥꯔꯤꯗ ꯍꯥꯞꯆꯜꯂꯨ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯅꯕ ꯑꯣꯁꯤ ꯑꯗꯨꯅ ꯍꯥꯏꯕꯗꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯑꯁꯤꯕ ꯄ꯭ꯔꯤꯌꯥꯔꯗꯔꯁꯤꯅꯤꯒꯤ ꯍꯛꯆꯥꯡꯗꯨ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯕꯒ ꯑꯣꯁꯤꯅꯣꯕꯤꯟꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯂꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯀꯅꯥꯅ ꯎꯕꯤꯔꯛꯄ ꯑꯣꯏꯒꯗꯣꯏꯅꯣ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯁꯥ ꯃꯎ ꯈꯔ ꯐꯕ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯂꯒ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄꯅꯤ ꯁꯥꯔ ꯑꯣꯁꯤꯅꯣꯕꯤꯟꯗꯨ ꯅꯨꯄꯥꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯋꯥꯗꯨ ꯁꯝꯖꯤꯜꯂꯤ ꯑꯣꯀꯦ ꯑꯗꯨꯗꯤ ꯁ꯭ꯇꯦꯁꯟ ꯐꯥꯎꯗꯨ ꯆꯠꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠꯃꯦꯟ ꯏꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯕꯗꯤ ꯁꯨꯝꯅ ꯑꯥꯏ ꯋꯤꯠꯅꯦꯁ ꯑꯣꯏꯕꯤꯅꯕ ꯍꯥꯏꯖꯕꯅꯤ ꯌꯥꯅꯤ ꯁꯥꯔ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯔꯤꯕ ꯃꯈꯩ ꯄꯕ꯭ꯂꯤꯛ ꯃꯣꯞꯅꯆꯤꯡꯕ ꯁꯥꯒꯠꯄꯤꯔꯛꯀꯅꯨ ꯑꯩꯈꯣꯏꯅ ꯌꯥꯝꯂꯕꯗ 10 days ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯤꯍꯠꯄ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝꯗ ꯁꯤꯟꯅꯖꯒꯦ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯂꯝꯃꯤ ꯁ꯭ꯇꯦꯁꯟ ꯌꯧꯕꯒ ꯑꯣꯁꯤꯅꯣꯕꯤꯟꯗꯨ ꯀꯦꯁꯣꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤꯗꯨ ꯂꯤꯔꯤ ꯄꯥꯎꯗꯨ ꯇꯥꯕꯒ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯀꯦꯁꯣꯔꯁꯨ ꯃꯊꯟꯇ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯏ ꯑꯣꯁꯤꯅꯣꯕꯤꯟ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯐꯝꯍꯟꯗꯨꯅ ꯁ꯭ꯇꯦꯠꯃꯦꯟ ꯏꯅꯕ ꯁꯦꯝ ꯁꯥꯔꯤ ꯁꯣꯝꯒꯤ ꯃꯤꯡ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩꯒꯤ ꯃꯤꯡ ꯉꯥꯟꯊꯣꯏꯕ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯀꯩꯗꯧꯕ ꯆꯠꯄꯗ ꯅꯨꯄꯤꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯊꯦꯡꯅꯔꯛꯄꯅꯣ ꯁꯥꯔ ꯑꯩ ꯉꯁꯤ ꯑꯌꯨꯛꯇꯣ ꯅꯣꯡ ꯍꯥꯡꯈꯤꯕꯒ ꯏꯁꯥꯁꯦ ꯈꯔ ꯑꯣꯂꯥꯡꯉꯦ ꯍꯥꯏꯗꯨꯅ ꯉꯟꯅ ꯑꯗꯨꯝ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯟꯗ ꯋꯥꯀꯤꯡ ꯁꯨꯝ ꯊꯣꯛꯂꯛꯄꯅꯦ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯔꯗꯔꯁꯤꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯇꯥꯗꯨꯅ ꯂꯩꯕꯗꯣ ꯎꯔꯛꯄꯗꯒꯤ ꯊꯨꯅ ꯂꯩꯀꯥꯏꯗ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡ ꯁꯥꯔ ꯍꯣꯏꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯄꯅꯦ ꯑꯣꯁꯤꯅꯣꯕꯤꯟꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯐꯠ ꯐꯠ ꯅꯣꯝꯗꯨꯅ ꯉꯥꯟꯊꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯅꯤꯡꯊꯤꯅ ꯆꯦ ꯑꯃꯗ ꯁ꯭ꯇꯦꯠꯃꯦꯟ ꯑꯣꯏꯅ ꯏꯊꯣꯛꯏ ꯉꯁꯥꯏ ꯃꯈꯩ ꯉꯥꯟꯊꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯉꯥꯟꯊꯣꯏꯕꯒꯤ ꯑꯣꯏꯕ ꯀꯔꯝꯕ ꯐꯦꯁꯤꯌꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯨ ꯑꯣꯁꯤ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯅ ꯎꯗꯦ ꯑꯍꯣꯡꯕ ꯂꯩꯇꯦ ꯇꯟꯖꯥ ꯑꯗꯨꯗ ꯀꯦꯁꯣꯔꯁꯨ ꯊꯨꯅ ꯑꯣꯁꯤꯅꯣꯕꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩ ꯑꯣꯁꯤꯗꯨ ꯀꯦꯁꯣꯔ ꯍꯣꯏ ꯂꯥꯛꯄꯗꯨ ꯎꯕꯒ ꯏꯇꯥꯎ ꯂꯥꯛꯄꯤꯔꯦ ꯀꯦꯁꯣꯔ ꯈꯨꯝꯗꯦ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ ꯃꯥꯅ ꯀꯩꯒꯤꯅꯣ
Kaisu tawba nate da itaw. Mana hana ui haibagi statement ama lawnaba station da sum purakpani. Oshinobin nganthoibada amuk onchinduna makha tarai. Yarni sum yawbiru. Oi sir. Nganthoibasu hawgatuna thokibaga Kesor tapna phamtharai. Ibemadi kamda hore. Kesor sorama tapna hunduklaga. Kari haidunu khangre tawise. Hawjik sulaki hayobani. Adangang do mathanda ngaire lakanana thamnamnabani. Maraksida isu matha sabada yadre tawrise. Adune maram kahina su khanjanganu do. Aikhoina leijari sa asiguma mayamse ngaksinab leijari bani. Aikhoi isana isada su thajaba thamle. Madudi mihatpado soidana puthokpa ngamgani haiba. Osi adugi waduda Kesor Oshida luthana yengi. Khangdre itawna khara phanaba sinbiro. Sinatana aisu hainingai lite. Pausisu aina aigi nupida tambada araiba nate tawrise. Khara phathaba haidu taredana tawrise. Masinatana de kari tawne. Tanja duda constable ama changlaktuna makuta pairakliba che khara do Oshi duda piraklami. Sir, postmortem gi report ni. Osi do report to lauraba matung. Yare. Kanana tawe postmortem de. Sir, Dr. Ramesh na tawbani. Yare. Thokro. Constable adusu thokre. Osi adu Kesor da amuk onchinduna makha tarai. Postmortem gi report lai. Karino haibada loina thoklani ta. Oshinobin chedu thangatuna yengi. Report adu ubada pungang ngakre. Oshi aduna ngakna report adu de yenglaga leibaduda Kesor chingnana. Ida kari tawre. Yamna nungaitaba thodoni ta. Priya dasini rape tawraba matung hatpani. Maraksida miyoi ama khaktagi fingerprint tade. Miyoi kharagi oina tare. Oshi adu makok tu paiduna khuning du table da sauduna leiri. Wadu tabada Kesor su koktaubi kari bani. Kharaga luna leiramba pau adu amukke henna lusan khre khanbada. Kesor du station da asum leirade henna koktaubi karani khanduna phamlambadu tapna hawgali. Phare du deta. Aishu yumda angang ngakta lehawre. Aduna charaba tawrake. Oi ta. Ai thindokjage. Asumna Osinobina Kesorbu thindok pirai. Mayum yaubaga Kesor masadu phungatpana chakhumda changlaktuna filter daigi isingdu yaduna yaum ama thakchinduna magi kada karai. Prigalini apikpa machabu sumduna leirambadagi mapuroi balakpada tapna hawgatuna mapuroi bege manakta changsili. Tama kamai tore inaudu phangla hebra. Kesor khumde Prigalini yamna langtaknana. Ahibiyu tama Priyado kamai torege tamo Oshinobina soidana puthokane hairapra. Magi nupigi mataududa haidaba yararoi khanduna Kesor tapna khumlai. Priga nang wakhal yamna khanjingano. Maraksida nachagi aigi sukhalo. Kaino tamona hairibase ai bab taba ngamtre. Priyada ngasi ayu masagi mayumgi thongalda siduna leramle. Wadu tabada Priga kappasu kapte nokpasu taude tumina mangduna phamli. Magi nupigi mataududa Kesor magi nupigi masadu nomduna. Kaidorage Priga? Nang kaidorage? Haujiktada Priga mamitagi mapi tapna sintharae. Tamo ai kari tawgani ai khangtre. Karino aina tawgadaba ai khangtre ai ngaure. Priga mapuri begi mathada changsinduna hik launa kapi. Ai kaidawai banu tamo ai khangtre. Kesor mathadagi magi nupibu amukka hena chena konchinduna thamli. Makhutunasu
Prigaliniꯒꯤ ꯃꯀꯣꯛꯇ ꯄꯥꯏꯕꯣꯏ ꯅꯥꯟꯕꯣꯏꯁꯨ ꯇꯧꯕꯤꯔꯤ ꯀꯞꯂꯤꯕꯗꯨ ꯇꯣꯛꯂꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯁꯣꯝꯗꯅ ꯑꯣꯁꯤꯅꯣꯕꯤꯟ ꯃꯊꯟꯇ ꯗꯣꯛꯇꯔ ꯔꯥꯃꯦꯁꯀꯤ ꯃꯌꯨꯝ ꯇꯝꯗ ꯂꯥꯛꯏ ꯏꯊꯥ ꯊꯥꯖꯗꯅ ꯑꯣꯁꯤꯅꯣꯕꯤꯟꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯔꯥꯃꯦꯁꯁꯨ ꯑꯗꯨꯃꯛ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯁꯪꯒꯣꯏꯗ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯒ ꯋꯥꯔꯤꯗꯨ ꯁꯥꯕ ꯍꯧꯏ ꯇꯥꯃꯣ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜꯁꯨ ꯌꯧꯔꯨꯔꯦ ꯑꯗꯨꯗ ꯇꯥꯃꯣꯁꯨ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯟꯈ꯭ꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯇꯥꯃꯣꯒꯤ ꯌꯨꯝꯁꯤꯗ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ ꯌꯥꯏꯗ ꯌꯥꯏꯗ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯗꯨꯕꯨ ꯑꯩ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯇꯤ ꯄꯤꯈ꯭ꯔꯕꯅꯤ ꯅꯪꯉꯣꯟꯗ ꯌꯧꯔꯛꯇ꯭ꯔꯤꯕ꯭ꯔꯥ ꯌꯧꯔꯦ ꯇꯥꯃꯣ ꯑꯗ ꯇꯥꯃꯣꯗ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯅ ꯍꯥꯏꯌꯨꯅꯦ ꯀꯔꯤꯅꯣ ꯅꯪꯅ ꯈꯪꯕ ꯄꯥꯝꯂꯤꯕꯁꯦ ꯅꯣꯕꯦꯜ ꯁꯨꯝꯗꯧꯕꯅꯤ ꯇꯥꯃꯣ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯄꯤꯗꯣ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯠꯄꯅꯤ ꯑꯗꯨꯒ ꯍꯥꯠꯂꯤꯕ ꯃꯑꯣꯡꯗꯨꯁꯨ ꯃꯈꯧꯔꯤꯗ ꯃꯦꯠꯇꯨꯅ ꯍꯥꯠꯄ ꯑꯣꯏꯔꯔꯦ ꯃꯔꯛꯁꯤꯗ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗ ꯇꯥꯈ꯭ꯔꯤꯕ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯑꯗꯨꯒ ꯈꯧꯔꯤ ꯃꯦꯠꯄꯗ ꯇꯥꯔꯤꯕ ꯈꯨꯠꯀꯤ ꯃꯃꯤꯗꯨꯒ ꯃꯃꯤ ꯑꯅꯤꯁꯤꯁꯨ ꯃꯥꯟꯅꯗꯦ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗ ꯇꯩꯔꯝꯕ ꯏ ꯈꯔꯗꯣ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯇ ꯊꯥꯗꯨꯅ ꯌꯦꯡꯖꯕꯗ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯔꯠꯃꯦꯟ ꯇꯧꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯒꯤ DNA ꯃꯥꯟꯅꯗꯦ ꯃꯁꯤꯗꯅꯤ ꯑꯩꯅ ꯀꯣꯛ ꯉꯥꯎꯔꯤꯁꯦ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄꯗ ꯃꯤꯑꯣꯏ ꯑꯅꯤ ꯑꯍꯨꯝꯗꯤ ꯁꯨꯔꯦ ꯍꯥꯏꯖꯔꯤꯕ ꯗꯣꯛꯇꯔ ꯔꯥꯃꯦꯁꯇꯣ ꯃꯀꯣꯛꯇꯣ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯅꯣꯝꯃꯤ ꯃꯥꯅꯤ ꯃꯤꯑꯣꯏꯁꯦ ꯑꯃꯈꯛꯇꯗꯤ ꯅꯠꯇ꯭ꯔꯦ ꯃꯔꯛꯁꯤꯗ ꯅꯈꯣꯏꯒꯤ ꯑꯣꯏꯕ ꯀ꯭ꯂꯨꯅꯆꯤꯡꯕꯗꯤ ꯀꯔꯤ ꯐꯪꯕ ꯉꯝꯂꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯐꯪꯗꯦ ꯅꯨꯄꯤꯗꯨ ꯄꯨꯈꯤꯕ ꯅꯨꯄꯥꯗꯣ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯦ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯔꯛꯄꯁꯨ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯃꯅꯅꯤ ꯑꯗꯨꯕꯨ ꯃꯁꯥ ꯐꯩ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯩ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯅꯣꯕꯤꯟ ꯏꯌꯥꯝꯕ ꯋꯥ ꯍꯥꯏꯒꯦ ꯁꯨꯝꯗꯧꯔꯁꯤ ꯑꯇꯣꯞꯄ ꯀ꯭ꯂꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯂꯧꯈꯠꯂꯨꯔꯣ ꯑꯗꯨꯒ ꯃꯥꯒꯤ DNA ꯇꯦꯁ ꯇꯧꯔꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯅꯆꯤꯡꯕ ꯂꯧꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯇꯥꯃꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯈꯪꯗ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯦꯁꯅꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯗꯨꯗꯕꯨ ꯇꯧꯒꯦꯅ ꯑꯦꯛꯇꯤꯚ ꯁꯔꯚꯤꯁ ꯄꯥꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯣꯕꯤꯟꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯁ ꯑꯣꯟꯊꯣꯛꯄ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯇꯥꯃꯣ ꯍꯣꯏ ꯆꯠꯂꯣ ꯅꯣꯕꯤꯟꯁꯨ ꯑꯃꯨꯛ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯉꯁꯥꯏ ꯄꯨꯈꯠꯂꯛꯄ ꯅꯨꯄꯥꯗꯨ ꯂꯧꯈꯠꯂꯨꯆꯣ ꯍꯥꯏꯗꯨꯅ ꯃꯤꯁꯨ ꯊꯥꯈ꯭ꯔꯤ ꯅꯨꯡꯊꯤꯜꯒꯤ ꯐꯣꯡꯕ ꯄꯥꯎ ꯆꯦꯗꯁꯨ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯒꯤ ꯄꯥꯎꯅ ꯄꯦꯄꯔꯗ ꯁꯔꯥ ꯁꯜꯂꯤ ꯁꯣꯝꯗꯁꯨ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯈꯔꯅ ꯉꯥꯟꯊꯣꯏꯕꯒꯤ ꯃꯌꯨꯝ ꯍꯪꯗꯨꯅ ꯂꯥꯛꯂꯒ ꯇꯥꯛꯂꯛꯂꯤꯕ ꯉꯥꯟꯊꯣꯏꯕꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏꯕꯒꯤ ꯃꯌꯨꯝꯗꯨꯗꯤ ꯀꯅꯥꯁꯨ ꯂꯩꯇꯕꯒꯨꯝ ꯃꯄꯥꯜꯗꯒꯤ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯃꯨꯛ ꯁ꯭ꯇꯦꯁꯟꯗ ꯍꯜꯂꯛꯇꯨꯅ ꯑꯣꯁꯤꯅꯣꯕꯤꯟꯗ ꯄꯥꯎꯗꯨ ꯇꯝꯂꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯣꯁꯤꯅꯣꯕꯤꯟ ꯋꯥꯈꯜ ꯑꯃꯗ ꯑꯃꯨꯛ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯉꯥꯟꯊꯣꯏꯕ ꯀꯅꯥꯅꯣ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯤꯡꯂꯛꯄꯒꯨꯝꯁꯨ ꯇꯧꯔꯔꯤ ꯇꯟꯖꯥꯗꯨꯗ ꯁ꯭ꯇꯦꯁꯟꯗ ꯔꯤꯄꯣꯔꯠ ꯂꯧꯒꯗꯕꯒꯤ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝꯅ ꯆꯤꯛꯅ ꯆꯩꯅꯕ ꯉꯝꯗ꯭ꯔꯦ ꯑꯃꯅ ꯑꯃꯒꯤ ꯑꯄꯥꯝꯕ ꯈꯪꯅꯤꯡꯕ ꯋꯥꯍꯪ ꯃꯔꯤ ꯀꯦꯁ ꯑꯁꯤꯒꯤ ꯑꯥꯏꯑꯣ ꯑꯣꯏꯔꯤꯕ ꯑꯣꯁꯤꯅꯣꯕꯤꯟꯗ ꯍꯪꯂꯤ ꯃꯔꯛ ꯑꯁꯤꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯃꯇꯥꯡ ꯆꯥꯗꯦ ꯈꯟꯗꯨꯅ ꯑꯣꯁꯤꯅꯣꯕꯤꯟ ꯋꯥꯍꯩ ꯈꯔꯅ ꯁꯝꯖꯤꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯀꯅꯥꯅ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝꯗꯒꯤꯁꯨ ꯃꯤꯍꯥꯠꯄ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯍꯪꯕꯤꯔꯅ ꯑꯣꯁꯤꯅꯣꯕꯤꯟ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝꯗꯒꯤ ꯅꯥꯊꯩꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯈꯔꯗꯤ ꯇꯥꯟꯅꯗꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯑꯣꯁꯤꯅꯣꯕꯤꯟ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯋꯥꯏ ꯑꯣꯏꯔꯞꯅ ꯑꯣꯁꯤꯅꯣꯕꯤꯟꯗꯨ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯗꯨꯅ ꯃꯊꯟꯇ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯂꯒ ꯃꯥꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯂꯩꯔꯤꯕ ꯕꯦꯀꯔꯤ ꯑꯗꯨꯗꯒꯤ ꯑꯆꯥꯄꯣꯠ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯥꯒꯤ ꯂꯩꯒꯗꯕ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ
ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯒꯦ ꯇꯧꯕꯗ ꯃꯥꯒꯤ ꯁꯤꯠ ꯅꯥꯀꯟꯗ ꯊꯝꯕ ꯐꯥꯏꯜ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯁꯤ ꯅꯣꯕꯤꯟ ꯀꯣꯛꯆꯥꯎꯕꯤ ꯀꯥꯗꯨꯅ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯁꯠ ꯂꯩꯗꯨꯅ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯏ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯂꯩꯔꯤꯕ ꯆꯦ ꯆꯥꯡꯗꯨ ꯑꯣꯠꯇꯨꯅ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛꯇꯨꯗꯤ ꯊꯦꯡꯅꯗ꯭ꯔꯤ꯫ ꯅꯣꯕꯤꯟ ꯉꯥꯏꯍꯥꯛꯇꯨꯗ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯩ꯫ ꯀꯔꯝꯕ ꯇꯟꯖꯥꯒꯤ ꯆꯦꯛꯁꯤꯟꯍꯧꯗꯕ ꯃꯤꯀꯨꯞꯇ ꯁꯣꯏꯈꯤꯕ ꯈꯣꯡꯊꯥꯡꯅꯣ ꯍꯥꯏꯕ ꯅꯣꯕꯤꯟ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯤ꯫ ꯅꯣꯕꯤꯟ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯤꯁꯣꯔꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯍꯜꯂꯣ ꯏꯇꯥꯎ, ꯃꯊꯥ ꯁꯥꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ꯫ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯑꯩꯕꯨꯗꯤ ꯂꯝꯕꯤꯗ ꯂꯩ꯫ ꯀꯔꯤ ꯇꯧꯔꯒꯦ? ꯐꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ? ꯍꯧꯖꯤꯛ ꯑꯝꯇ ꯊꯦꯡꯅꯁꯦ꯫ ꯐꯣꯟꯗ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯅꯪ ꯀꯪꯂꯥꯒꯤ ꯐꯨꯠꯄꯥꯠ ꯑꯗꯥꯏꯗ ꯉꯥꯏꯔꯒ ꯂꯩꯔꯝꯃꯨ꯫ ꯑꯩꯁꯨ ꯊꯧꯗꯔꯛꯂꯒꯦ꯫ ꯍꯣꯏ, ꯑꯩꯁꯨ ꯌꯧꯁꯜꯂꯛꯅꯕ ꯇꯧꯔꯒꯦ꯫ ꯑꯗꯨꯗꯤ ꯊꯝꯃꯣ꯫ ꯑꯁꯨꯝꯅ ꯐꯣꯟ ꯀꯛꯂꯕ ꯃꯇꯨꯡ ꯀꯦꯁꯣꯔꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯀꯪꯂꯥ ꯃꯃꯥꯡꯒꯤ ꯐꯨꯠꯄꯥꯠ ꯔꯣꯝꯗ ꯊꯧꯗꯔꯛꯂꯝꯃꯤ꯫ ꯃꯐꯝꯗꯨ ꯌꯧꯕꯒ ꯀꯦꯁꯣꯔ ꯅꯣꯕꯤꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯍꯜꯂꯤ꯫ ꯅꯣꯕꯤꯟꯁꯨ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯥꯛꯇꯨꯅ ꯑꯅꯤꯗꯨ ꯐꯨꯠꯄꯥꯠ ꯑꯗꯨꯗ ꯆꯠꯄꯁꯨ ꯇꯧꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯝꯂꯤꯕ ꯃꯇꯝꯗꯨꯗ ꯁꯤꯜꯂꯛꯄ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯍꯛꯆꯥꯡꯗ ꯌꯩꯕꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯕꯒꯤ ꯏꯊꯤꯜ ꯑꯃꯗꯤ ꯇꯠꯇꯅ ꯄꯤꯕꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯕꯒꯤ ꯏꯊꯤꯜꯗꯨ ꯌꯥꯎꯗꯅ ꯅꯣꯕꯤꯟꯅ, ꯏꯇꯥꯎ, ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ꯫ ꯀꯩꯗꯧꯔꯒꯦ? ꯃꯔꯝꯗꯤ ꯍꯥꯏꯗꯅ ꯃꯊꯥ ꯁꯥꯏꯗ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪꯕꯣ? ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯕꯁꯨ ꯇꯧꯒꯅꯨ꯫ ꯑꯩꯅ ꯊꯧꯁꯥꯗꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯅꯣ ꯅꯣꯕꯤꯟ, ꯅꯪꯅ ꯋꯥꯔꯤꯁꯦ ꯏꯀꯣꯏ ꯀꯣꯏꯅ ꯄꯨꯔꯒ ꯆꯠꯂꯤꯕ? ꯅꯣꯕꯤꯟ ꯀꯣꯏꯊꯣꯛꯄ ꯀꯥꯟꯅꯗ꯭ꯔꯦ ꯈꯟꯅ ꯁꯠ ꯍꯥꯏꯔꯛꯏ꯫ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯒꯤ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯇꯣ ꯃꯥꯡꯈ꯭ꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯀꯤꯁꯣꯔ ꯅꯣꯕꯤꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯅꯣꯕꯤꯟ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯅ ꯊꯧꯁꯥꯗꯕꯗꯤ ꯅꯠꯇꯦ꯫ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯌꯣ꯫ ꯅꯣꯕꯤꯟ ꯉꯁꯤꯒꯤ ꯋꯥꯔꯤꯗꯨ ꯃꯥꯅ ꯂꯤꯗꯨꯅ ꯀꯦꯁꯣꯔꯗ ꯇꯥꯍꯜꯂꯤ꯫ ꯀꯦꯁꯣꯔꯁꯨ ꯃꯇꯥꯡꯁꯤꯗ ꯁꯥꯎꯕ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯁꯨꯃꯥꯏ ꯇꯧꯔꯣ, ꯇꯥꯃꯣ ꯔꯥꯃꯦꯁꯇ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯇꯣ ꯑꯃꯨꯛ ꯂꯧꯅꯕ ꯍꯥꯏꯔꯣ꯫ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯗꯇꯥ ꯑꯣꯏꯅ ꯂꯩꯍꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯛ ꯍꯟꯕ꯭ꯔꯥ ꯍꯥꯏꯗꯨ ꯌꯦꯡꯂꯁꯦ꯫ ꯀꯦꯁꯣꯔꯒꯤ ꯋꯥꯗꯨꯗ ꯅꯣꯕꯤꯟꯁꯨ ꯈꯔ ꯇꯞꯊꯔꯗꯨꯅ ꯑꯣꯏꯕ ꯌꯥꯕ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯅꯣꯕꯤꯟ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯗꯣꯛꯇꯔ ꯔꯥꯃꯦꯁꯇ ꯀꯣꯜ ꯇꯧꯔꯛꯏ꯫ ꯇꯥꯃꯣ꯫ ꯍꯩ ꯅꯣꯕꯤꯟ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ? ꯇꯥꯃꯣꯗ ꯉꯁꯥꯏꯒꯤ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯇꯣ ꯗꯇꯥ ꯑꯣꯏꯅꯒ ꯂꯩꯕꯤꯕ꯭ꯔꯥ? ꯀꯃꯥꯏꯅ ꯇꯧꯏ? ꯍꯩ, ꯑꯩꯗꯤ ꯇꯧꯗ꯭ꯔꯤꯅꯦ꯫ ꯅꯝꯊꯣꯛꯄ ꯂꯣꯏꯔꯒ ꯑꯗꯨꯝ ꯄꯤꯈ꯭ꯔꯦ꯫ ꯇꯧꯍꯧꯒꯗꯕꯗꯣ ꯑꯩꯁꯨ ꯏꯃꯔꯖꯦꯟꯁꯤ ꯂꯥꯛꯇꯅ ꯇꯧꯗ꯭ꯔꯦ꯫ ꯑꯃꯗ ꯁꯤꯟꯅꯔꯝꯕꯁꯨ ꯃꯥꯒꯤ ꯊꯕꯛꯀ ꯑꯣꯏꯗꯕꯗꯨꯗ ꯇꯧꯔꯝꯗ꯭ꯔꯦꯅꯦ꯫ ꯑꯗꯨꯗꯤ ꯇꯥꯃꯣꯅ ꯑꯃꯨꯛꯀ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯇꯣ ꯁꯦꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯀꯩꯗꯧꯔꯒꯦ ꯅꯣꯕꯤꯟ? ꯋꯥꯗꯨ ꯃꯔꯣꯜ ꯁꯦꯡꯉꯨ꯫ ꯅꯣꯕꯤꯟ ꯁꯣꯔ ꯑꯃ ꯇꯞꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯔꯤꯄꯣꯔꯠꯇꯨ ꯃꯥꯡꯈꯤꯕꯒꯤ ꯋꯥ ꯍꯥꯏꯔꯔꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯗꯣꯛꯇꯔ ꯔꯃꯦꯁ ꯏꯪꯅ ꯈꯨꯝꯂꯛꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯜꯂꯒ ꯇꯧꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯈꯔ ꯆꯦꯛꯁꯤꯟꯕ ꯋꯥꯠꯂꯦ꯫ ꯑꯗꯨꯛ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯇꯨꯕꯨ ꯅꯪꯅ ꯀꯔꯝꯅꯅꯣ ꯍꯦꯛꯇ ꯃꯥꯡꯍꯜꯂꯤ? ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯑꯁꯣꯟꯕ ꯈꯔꯗꯤ ꯂꯩꯈ꯭ꯔꯦ ꯇꯥꯃꯣ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯅꯪ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨ꯫ ꯅꯪꯕꯨ ꯁꯦꯟꯅꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯅꯪꯅ ꯑꯩꯕꯨ ꯄꯤꯛꯑꯞ ꯇꯧꯕ ꯈꯔ ꯂꯥꯛꯑꯣ꯫ ꯍꯣꯏ ꯇꯥꯃꯣ, ꯑꯩꯁꯨ ꯂꯝꯕꯤꯗꯅꯦ ꯂꯩꯔꯤꯁꯦ꯫ ꯑꯗꯨꯗꯤ ꯊꯝꯖꯔꯒꯦ꯫ ꯍꯣꯏ, ꯊꯝꯃꯣ꯫ ꯅꯣꯕꯤꯟ ꯋꯥꯈꯜ ꯈꯔ ꯈꯖꯤꯛꯇꯤ ꯌꯥꯡꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯅꯥꯕꯨꯅꯣ ꯃꯥꯕꯨ ꯁꯦꯟꯅꯔꯒ ꯂꯩꯔꯤꯕ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯃꯁꯥꯗꯣ ꯂꯩꯇꯥꯗꯕ ꯍꯧꯔꯕꯅꯤ꯫ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯕꯁꯨ ꯑꯀꯤꯕ ꯄꯣꯛꯂꯤ꯫ ꯋꯥꯈꯜꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕꯒꯤ ꯑꯁꯣꯟꯕ ꯂꯪꯂꯥꯅ ꯄꯨꯟꯕꯅ꯫ ꯃꯌꯨꯝ ꯌꯧꯕꯒ ꯅꯣꯕꯤꯟ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯟꯗꯨꯅ ꯃꯈꯣꯡꯗꯨ ꯌꯥꯟꯊꯗꯨꯅ ꯐꯃꯨꯡꯗ ꯐꯝꯃꯤ꯫
Mari mari wakhalda thawdok khara lakshinduna khali. Masa phaba mana pukre. Asi bhagjang amana amuk masa phaba mana muk thengnare. Maraksida asi bhagjang do yan hana urakpa masa phaba nupaduna karigi station dagi thokraga mayumda changdribano. Aigi tungda inaduna aibu senaraba misina ma oiribra. Wakhal mayam ama khanbada Nobinchu akiba poklabani. Dr. Ramesh na haiba khak natana Nobin gi wakhalda su khallibani. Kanagumba amana mabu senaduna leire haiba. Khallu raga Nobinchu case adu paibada araiba oiraroi haiba simade wakhalda ongduna leikre. Mathangi numittu Nobin tumba yadaduna nganna haugali. Masado brush tauba changbada irusulu jathoe. Magi kada amuk tholaktu dress up tauba hawi. Dress up tauna khudangi gari dusu harap thangattuna yengi. Pungchisu ngaida ngairade chungchatte tauriba. Nobin machinda murum sonduna phamungda satpham thai. Ayuki pung taruk makhairom taba daida Nobin magi gari du thauduna Dr. Ramesh ki mayum tamna lae. Gari du thauna call su tawshili. Adubu pairaktre. Call du su pairaktabaduda Nobin amuk halaga tawshaludre. Ngaihakki matungda Nobin su Dr. Ramesh ki mayum yore. Adubu gate today ihang hangduna leirami. Agoi kramalini tamosha. Gate ka se ihang hanglaga leina. Nobin su prap changlak koikau kawi. Adubu kana su khamlakte. Kona thangta Nobin Dr. Ramesh ki kada changlakpada tauriba matautu ubada masado akiba poglai. Dr. Ramesh leiriba kagi saleng fena duda thauri yanduna leiri.